ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯃꯤꯇꯧ ꯇꯝꯅꯤꯡꯕ ꯂꯝꯍꯨꯏ꯫ ꯃꯊꯥꯏ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯝꯍꯨꯏ ꯑꯃꯒ ꯀ꯭ꯋꯥꯛ ꯑꯃꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯝꯍꯨꯏ ꯃꯆꯤꯟꯖꯥꯛ ꯈꯥꯔꯧ ꯔꯥꯔꯧ ꯆꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯗ ꯃꯍꯥꯛꯅ ꯆꯥꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃꯠꯇꯁꯨ ꯐꯪꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯦ꯫ ꯀꯔꯝ ꯇꯧꯅꯤ, ꯅꯨꯃꯤꯠꯇꯤ ꯃꯌꯨꯝ ꯆꯪꯈꯤꯒꯗꯕ ꯈꯖꯤꯛꯇꯃꯛ ꯃꯉꯥꯏꯔꯦ꯫ ꯃꯍꯥꯛ ꯃꯁꯥꯁꯨ ꯆꯣꯛꯊꯕ ꯌꯥꯕ ꯆꯣꯛꯊꯔꯝꯃꯤ ꯑꯃꯁꯨꯡ ꯃꯕꯨꯛ ꯂꯥꯝꯕꯅꯁꯨ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯐꯤꯚꯝ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯔꯨꯞ ꯀ꯭ꯋꯥꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯍꯧꯖꯤꯛꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯀ꯭ꯋꯥꯛꯅ ꯂꯩꯕ ꯑꯁꯥꯡꯕ ꯆꯤꯡꯊꯛꯇ ꯆꯠꯂꯒꯦꯗꯣ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯇꯟꯅ ꯂꯥꯛꯏ꯫ ꯃꯔꯨꯞ ꯀ꯭ꯋꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯝꯍꯨꯏꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄ ꯎꯔꯒ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯔꯨꯞ ꯂꯝꯍꯨꯏ ꯍꯔꯥꯎ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯍꯩꯄꯥ, ꯀꯗꯣꯝꯗꯒꯤꯅꯣ ꯐꯨꯠ ꯐꯥꯎꯖꯜꯂꯛꯂꯤꯕꯁꯤꯅ? ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯀꯔꯤꯒꯤ? ꯃꯅꯨꯡꯗ ꯆꯪꯂꯛꯎ ꯂꯥꯎꯅꯦ꯫ ꯎꯅꯗꯕ ꯀꯨꯏꯔꯦ ꯏꯕꯥꯅꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯅꯁꯥꯗꯨ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯔꯦ ꯍꯥꯏꯋꯥꯅꯤ"꯫ ꯂꯝꯍꯨꯏꯅ ꯋꯥꯕꯒꯤ ꯈꯣꯜ ꯐꯥꯏꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯉꯁꯤꯁꯤ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡ ꯐꯨꯛ ꯉꯥꯟꯕꯗꯒꯤ ꯆꯥꯕ ꯌꯥꯕ ꯄꯣꯠ ꯈꯥꯔꯧ ꯔꯥꯔꯧ ꯆꯠꯇꯨꯅ ꯊꯤꯕꯗ ꯃꯁꯤꯗꯤ ꯆꯥꯕ ꯌꯥꯕ ꯄꯣꯠꯅꯤ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯃꯠꯇꯁꯨ ꯐꯪꯗ꯭ꯔꯤꯕꯁꯤꯅꯤ꯫ ꯑꯗꯨ ꯄꯨꯛꯁꯤꯗꯤ ꯆꯔꯤ ꯇꯠꯂꯦ"꯫ ꯀ꯭ꯋꯥꯛꯅ ꯍꯥꯏꯔꯛꯏ, "ꯏꯍꯦ, ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯦꯀꯣ꯫ ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯑꯩꯒꯤ ꯅꯥꯛ ꯌꯧꯔꯛꯂꯕꯣ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀ꯭ꯋꯥꯛꯅ ꯂꯤꯔꯨꯡ ꯇꯦꯟꯖꯩ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯇꯦꯟꯖꯩ ꯑꯃ ꯁꯠ ꯀꯥꯞꯈꯠꯂꯤ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯊꯛꯇ ꯀꯥꯞꯈꯠꯈꯤꯕ ꯇꯦꯟꯖꯩ ꯇꯥꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯁꯥꯏꯔꯨꯡ ꯆꯛ ꯌꯨꯡꯏ꯫ ꯀ꯭ꯋꯥꯛꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯁꯥꯏꯔꯨꯡꯗ ꯌꯨꯡꯂꯤꯕ ꯇꯦꯟꯖꯩ ꯁꯠꯇꯣꯛꯏ꯫ ꯑꯉꯛꯄꯅꯤ, ꯇꯦꯟꯗꯣꯡꯗ ꯑꯆꯧꯕ ꯁꯗꯨꯝ ꯑꯃ ꯄꯛꯂꯝꯃꯤ꯫ ꯃꯁꯤ ꯀ꯭ꯋꯥꯛꯅ ꯃꯔꯨꯞ ꯂꯝꯍꯨꯏꯗ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯃꯁꯤ ꯂꯝꯍꯨꯏꯅ ꯐꯪꯉꯝꯗꯕ ꯆꯥꯛꯆꯥꯗ ꯌꯥꯝꯅ ꯍꯥꯎꯅ ꯖꯣꯞ ꯖꯣꯞ ꯁꯥꯏꯗꯨꯅ ꯆꯥꯊꯣꯛꯂꯤ꯫ ꯂꯝꯍꯨꯏꯅ ꯀ꯭ꯋꯥꯛ ꯌꯦꯡꯗꯨꯅ ꯍꯔꯥꯎꯅ ꯊꯥꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯌꯦꯡꯉꯣꯏ, ꯑꯩꯁꯤ ꯏꯇꯥꯎꯒꯤ ꯁꯤꯡꯉꯝꯂꯔꯣꯏꯗꯕ ꯑꯆꯧꯕ ꯂꯃꯟ ꯑꯃ ꯂꯣꯟꯁꯤꯟꯖꯔꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯩꯉꯣꯟꯗꯁꯨ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜꯅꯕꯒꯤ ꯇꯟꯖꯥ ꯐꯪꯍꯟꯕꯤꯌꯨ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯅꯣꯡꯃ ꯁꯣꯏꯗꯅꯃꯛꯀꯤ ꯂꯦꯡꯕꯤꯔꯛꯀꯗꯕꯅꯤꯀꯣ"꯫ ꯀ꯭ꯋꯥꯛꯅ ꯍꯥꯏꯔꯛꯏ, "ꯐꯅꯤ, ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝꯅ ꯀꯨꯏꯗꯕꯤꯗ ꯂꯥꯛꯆꯔꯒꯦ"꯫ ꯂꯝꯍꯨꯏꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯆꯠꯅ ꯆꯠꯅ ꯉꯁꯥꯏꯒꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯀ꯭ꯋꯥꯛꯅ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯃꯤꯇ꯭ꯔꯪ ꯑꯃ ꯎꯠꯈꯤꯕꯗꯨ ꯁꯨꯝ ꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀ꯭ꯋꯥꯛꯅ ꯍꯩꯔꯤꯕ ꯃꯍꯩꯕꯨ ꯀꯟꯅ ꯀꯜꯂꯛꯆꯕ ꯐꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯑꯗꯨꯃꯛ ꯍꯩꯅꯤꯡꯂꯛꯈꯤ꯫ ꯇꯣꯜꯂꯕ ꯂꯝꯍꯨꯏ ꯃꯥꯅꯗꯤ ꯀꯗꯥꯏꯗꯒꯤ ꯀ꯭ꯋꯥꯛꯅ ꯍꯩꯔꯤꯕ ꯃꯤꯇ꯭ꯔꯪ ꯇꯝꯕ ꯉꯝꯒꯗꯕꯅꯣ? ꯑꯁꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯀ꯭ꯋꯥꯛꯅ ꯃꯃꯥꯡꯃꯛꯇꯗ ꯎꯍꯟꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯒ ꯑꯗꯨꯃꯛ ꯃꯥꯟꯅꯕ ꯂꯤꯔꯨꯡ ꯇꯦꯟꯖꯩ ꯁꯥꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯋꯥꯛ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯝꯍꯨꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯍꯨꯏꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯀ꯭ꯋꯥꯛ ꯂꯥꯛꯄ ꯎꯔꯒ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀ꯭ꯋꯥꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯅꯪ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯄꯅꯤ꯫ ꯋꯥꯕꯅ ꯂꯣꯏꯔꯝꯂꯅꯤ, ꯄꯨꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯝꯂꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯆꯥꯅꯅꯕ ꯊꯧꯔꯥꯡꯖꯒꯦ ꯊꯤꯟꯊꯗꯅ"꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯂꯝꯍꯨꯏ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ
ꯃꯈꯨꯠꯃꯛꯅ ꯁꯥꯖꯕ ꯂꯤꯔꯨꯡ ꯇꯦꯟꯖꯩ ꯄꯨꯊꯣꯔꯛꯂꯒ ꯃꯊꯛꯇ ꯀꯥꯞꯈꯠꯈꯤ꯫ ꯀ꯭ꯋꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯝꯍꯨꯏꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯦꯟꯖꯩ ꯇꯥꯔꯛꯇꯨꯅ ꯂꯝꯍꯨꯏꯒꯤ ꯃꯐꯩꯗ ꯆꯛ ꯌꯨꯡꯁꯤꯜꯂꯤ꯫ ꯂꯝꯍꯨꯏ ꯇꯦꯟꯖꯩꯅ ꯌꯨꯡꯕꯗꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯀꯣꯛ ꯃꯃꯩ ꯈꯪꯗꯅ ꯑꯌꯣꯏꯃ ꯁꯤꯔꯦ ꯑꯩ ꯍꯥꯏꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯏ꯫ ꯀ꯭ꯋꯥꯛ ꯂꯝꯍꯨꯏꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯂꯩꯔꯝꯗꯅ ꯀꯔꯤꯃꯠꯇ ꯆꯥꯗꯅ ꯍꯟꯈꯤ꯫ ꯀ꯭ꯋꯥꯛꯀꯤ ꯃꯇꯧ ꯇꯝꯅꯤꯡꯕ ꯂꯝꯍꯨꯏꯒꯤ ꯑꯄꯪꯕ ꯊꯧꯗꯧ ꯌꯦꯡꯂꯒ ꯃꯕꯨꯛꯅꯤꯡꯗ ꯀꯟꯅ ꯅꯣꯛꯅꯤꯡꯂꯤ꯫ ꯂꯝꯍꯨꯏ ꯃꯇꯝ ꯈꯔꯗꯤ ꯇꯦꯟꯅ ꯄꯥꯟꯕꯒꯤ ꯆꯩꯅꯥꯀꯣꯜꯅ ꯃꯈꯣꯡ ꯁꯦꯀꯧ ꯁꯦꯀꯧ ꯆꯠꯂꯤ꯫ ꯃꯍꯥꯛ ꯁꯨꯝ ꯈꯜꯂꯨꯔꯒ ꯃꯇꯣꯝꯗ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯛꯈꯤ꯫ ꯁꯥꯎꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯍꯥꯛ ꯊꯋꯥꯏ ꯆꯪꯅ ꯈꯨꯠ ꯆꯪꯅ ꯃꯈꯨꯠꯃꯛꯅ ꯁꯥꯖꯕ ꯂꯤꯔꯨꯡ ꯇꯦꯟꯖꯩ ꯁꯦꯡꯀꯨꯞ ꯁꯥꯅ ꯊꯨꯗꯦꯛꯂꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯇꯦꯟꯅ ꯄꯥꯟꯕꯒꯤ ꯑꯁꯣꯛꯄ ꯃꯐꯝ ꯐꯈ꯭ꯔꯦ꯫ ꯃꯍꯥꯛ ꯑꯃꯨꯛ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯊꯣꯛꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯗꯁꯨ ꯆꯥꯕ ꯌꯥꯕ ꯑꯃꯠꯇꯁꯨ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃ ꯎꯕ ꯐꯪꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯆꯤꯡꯗꯣꯟꯗ ꯂꯩꯕ ꯁꯑꯣꯝ ꯑꯃꯨꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯁꯑꯣꯝꯅ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡ ꯃꯔꯨꯞ ꯂꯝꯍꯨꯏ ꯎꯕꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯩ꯫ ꯁꯑꯣꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯥꯛꯇ ꯌꯧꯔꯛꯂꯕꯅꯤꯅ ꯀꯔꯤꯃꯠꯇ ꯆꯤꯡꯅꯕꯤꯔꯨꯒꯅꯨ꯫ ꯅꯨꯡꯉꯥꯏꯅ ꯁꯣꯔ ꯍꯣꯟꯗꯣꯛꯂꯒ ꯄꯣꯊꯥꯕꯤꯌꯨ꯫ ꯀꯔꯤꯃꯠꯇ ꯆꯥꯗꯅ ꯍꯟꯈꯤꯕ ꯌꯥꯔꯣꯏ꯫ ꯂꯝꯍꯨꯏꯅ ꯄꯥꯝꯂꯤꯕꯁꯨ ꯃꯁꯤ ꯍꯥꯏꯔꯛꯄ ꯉꯥꯏꯔꯤꯕꯅꯤ꯫" ꯁꯑꯣꯝꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯝꯍꯨꯏꯕꯨ ꯎꯍꯩ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯎꯍꯩ ꯆꯔꯣꯡ ꯆꯔꯣꯡ ꯇꯦꯛꯊꯕ ꯃꯈꯩ ꯐꯖꯅ ꯄꯥꯜꯂꯤ꯫ ꯁꯑꯣꯝꯅ ꯎꯍꯩ ꯄꯥꯝꯕꯤ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯏ꯫ ꯎꯍꯩ ꯃꯌꯥꯝ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯀꯦꯜꯂꯛꯏ꯫ ꯃꯁꯤ ꯁꯑꯣꯝꯅ ꯈꯨꯜꯂꯒ ꯃꯕꯨꯛ ꯊꯟꯅ ꯂꯝꯍꯨꯏꯗ ꯄꯤꯖꯔꯝꯃꯤ꯫ ꯆꯥꯕ ꯉꯝꯗꯕ ꯑꯔꯦꯝꯕꯗꯨ ꯁꯑꯣꯝꯅ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯃꯌꯨꯝꯗ ꯄꯨꯈꯤꯅꯕ ꯄꯤꯔꯛꯈꯤ꯫ ꯂꯝꯍꯨꯏ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡ ꯁꯑꯣꯝꯅ ꯍꯔꯥꯎꯅ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯇ꯭ꯔꯤꯉꯩ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯑꯣꯝꯕꯨ ꯀꯔꯤꯒꯨꯝꯕꯗꯁꯨ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯂꯦꯡꯕꯤꯔꯛꯅꯕ ꯇꯥꯟꯖꯥ ꯀꯥꯏꯊꯣꯛꯄꯤꯒꯅꯤ꯫ ꯀꯨꯏꯗꯕꯤꯗ ꯈꯔ ꯊꯨꯅ ꯂꯦꯡꯕꯤꯔꯛꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ꯫" ꯂꯝꯍꯨꯏꯅ ꯋꯥꯍꯩ ꯑꯁꯤ ꯊꯋꯥꯏ ꯌꯥꯎꯅ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯍꯥꯛꯅ ꯎꯍꯩ ꯄꯥꯝꯕꯤ ꯀꯗꯥꯏꯗ ꯍꯧꯔꯤ ꯐꯪꯅꯅꯕ ꯀꯟꯅ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯄꯥꯝꯕꯤ ꯑꯃꯈꯛ ꯐꯪꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯎꯍꯩꯗꯤ ꯌꯥꯜꯂꯝꯗꯦ꯫ ꯃꯍꯩ ꯌꯥꯟꯗ꯭ꯔꯕꯁꯨ ꯌꯥꯟꯗꯅ ꯃꯍꯥꯛꯅ ꯁꯑꯣꯝꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯎꯍꯩ ꯄꯥꯝꯕꯤꯒꯤ ꯎꯁꯥꯗ ꯄꯥꯟꯕ ꯃꯥꯟꯅꯅꯕ ꯄꯨꯟꯁꯤꯜꯂꯒ ꯌꯥꯟꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯑꯣꯝ ꯑꯃꯨꯕ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯂꯝꯍꯨꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯂꯝꯍꯨꯏꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎꯗ ꯎꯍꯩ ꯀꯟꯅ ꯄꯤꯖꯅꯤꯡꯂꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯎꯍꯩ ꯄꯥꯝꯕꯤ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯇꯨꯅ ꯎꯍꯩ ꯀꯦꯜꯂꯛꯅꯕꯒꯤ ꯉꯝꯖꯕꯤꯗ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯎꯍꯩ ꯑꯃꯠꯇꯁꯨ ꯀꯦꯜꯂꯛꯇ꯭ꯔꯦ꯫ ꯃꯁꯤ ꯃꯍꯥꯛꯅ ꯄꯥꯟꯕ ꯃꯥꯟꯅꯕꯒꯤꯗꯃꯛ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯝꯕꯗꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯎꯍꯩ ꯀꯦꯜꯂꯛꯅꯕꯒꯤ ꯅꯤꯛꯄ ꯍꯣꯠꯅꯕꯃꯛꯇꯗ ꯃꯁꯥ ꯄꯨꯝꯕ ꯀꯨꯔꯣꯟ ꯍꯨꯗꯣꯛꯂꯝꯃꯤ꯫ ꯃꯁꯤ ꯌꯧꯅ ꯍꯣꯠꯅꯔꯕ ꯐꯥꯎꯕꯗꯁꯨ ꯎꯍꯩ ꯀꯦꯜꯂꯛꯄꯒꯤ ꯋꯥ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯀꯦꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯍꯟꯕꯒꯤ ꯋꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯁꯑꯣꯝꯅ ꯂꯝꯍꯨꯏꯒꯤ ꯃꯇꯧ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ, "ꯏꯇꯥꯎ, ꯑꯩ ꯆꯠꯂꯒꯦ ꯈꯣꯠꯂꯒꯦ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯃꯤꯇꯧ ꯇꯝꯅꯤꯡꯕ ꯂꯝꯍꯨꯏ ꯃꯁꯥ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯈꯤ꯫ ꯃꯁꯥ ꯄꯨꯝꯕ ꯀꯨꯔꯣꯟ
ꯍꯨꯗꯣꯛꯂꯝꯃꯤ꯫ ꯂꯝꯍꯨꯏꯅ ꯑꯁꯣꯛꯄ ꯃꯐꯝꯁꯤꯡ ꯃꯁꯥ ꯃꯇꯣꯝꯇ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯥꯗꯨꯅ ꯐꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯇꯝ ꯈꯔ ꯃꯍꯥꯛ ꯑꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯥ ꯐꯒꯠꯂꯛꯇꯨꯅ ꯅꯣꯡꯃ ꯎꯃꯪꯗ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯗ ꯈꯔ ꯂꯥꯞꯇꯛꯅ ꯈꯥꯡꯄꯣꯛꯁꯪ ꯃꯥꯟꯕ ꯎꯔꯨꯒꯤ ꯎꯀ꯭ꯔꯣꯡ ꯑꯃ ꯎꯔꯛꯏ꯫ ꯃꯁꯤ ꯎꯔꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯖꯤꯛ ꯂꯥꯡꯇꯛꯅꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯁꯛ ꯈꯪꯗꯣꯛꯅꯤꯡꯕꯗꯒꯤ ꯃꯍꯥꯛ ꯊꯤꯟꯊꯗꯅ ꯈꯥꯡꯄꯣꯛꯁꯪꯒꯤ ꯊꯣꯡꯖꯤꯟ ꯌꯧꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯞ ꯂꯦꯞꯄꯤ꯫ ꯃꯍꯥꯛꯅ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯐꯨꯗꯣꯛꯇꯨꯅ ꯀꯧꯔꯒ ꯍꯥꯏꯔꯛꯏ, "ꯍꯣ, ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯀꯧꯖꯔꯤꯁꯤ ꯂꯝꯍꯨꯏ ꯑꯩꯅꯤ"꯫ ꯃꯅꯨꯡꯗꯒꯤ ꯈꯨꯝꯂꯛꯏ, "ꯍꯣ, ꯀꯅꯥꯅꯣ? ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯑꯩ ꯎꯇꯨꯕꯤꯅꯦ꯫ ꯂꯥꯎ, ꯃꯅꯨꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯎ, ꯊꯣꯡ ꯂꯣꯟꯗꯕꯅꯤ"꯫ ꯂꯝꯍꯨꯏ ꯃꯅꯨꯡ ꯆꯪꯂꯒ ꯃꯍꯥꯛꯅ ꯎꯆꯦꯛ ꯑꯃꯈꯛꯅ ꯃꯀꯣꯛꯇ ꯑꯉꯥꯡꯕ ꯊꯥꯎꯃꯩ ꯑꯃ ꯊꯥꯜꯂꯒ ꯀꯥꯆꯤꯟ ꯀꯣꯌꯥ ꯆꯠꯇꯨꯅ ꯂꯩꯔꯝꯕꯒꯤ ꯐꯤꯚꯝ ꯎꯔꯛꯏ꯫ ꯃꯁꯤꯒꯤ ꯎꯆꯦꯛꯁꯤ ꯎꯔꯒ ꯃꯍꯥꯛ ꯉꯛꯄ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯂꯝꯍꯨꯏꯅ ꯍꯥꯏꯔꯛꯏ, "ꯍꯣ ꯏꯇꯥꯎ, ꯅꯪꯕꯨꯅꯦ꯫ ꯀꯔꯤ ꯃꯇꯧꯅꯤ ꯍꯥꯏꯕꯒꯦ ꯇꯧꯔꯤꯕꯗꯨꯅ? ꯅꯠꯇꯦ, ꯅꯀꯣꯛꯇꯕꯨ ꯃꯩ ꯍꯧꯔꯤꯕꯗꯨꯕꯨꯅꯦ꯫ ꯀꯅꯥꯒꯤ ꯅꯁꯥ ꯈꯛꯇ ꯅꯠꯇꯅ ꯅꯌꯨꯝꯒꯁꯤ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯇꯨꯔꯛꯂꯅꯤ ꯍꯥꯏ ꯋꯥꯅꯤ"꯫ ꯃꯍꯧꯁꯥꯒꯤ ꯃꯀꯣꯛꯇ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯇꯣꯛ ꯄꯥꯟꯕ ꯎꯇꯨꯕꯤꯅ ꯅꯣꯛꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯍꯣ ꯏꯇꯥꯎ, ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨ꯫ ꯑꯩꯗꯤ ꯑꯉꯥꯡꯕ ꯊꯥꯎꯃꯩꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯎꯞꯄꯤ꯫ ꯑꯩꯒꯤ ꯃꯄꯣꯛꯀꯤꯅꯤ꯫ ꯃꯁꯤꯅ ꯑꯩꯒꯤ ꯏꯌꯨꯝꯅꯆꯤꯡꯕ ꯀꯔꯤꯃꯠꯇ ꯆꯥꯛꯍꯜꯂꯣꯏ"꯫ ꯃꯕꯥꯅꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯕ ꯃꯇꯨꯡ ꯂꯝꯍꯨꯏꯅ, "ꯏꯇꯥꯎ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯦꯡꯕꯤꯔꯛꯁꯤ" ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯇꯨꯕꯤ ꯂꯝꯍꯨꯏꯒ ꯎꯅꯕ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯇꯨꯕꯤꯅ ꯂꯝꯍꯨꯏꯒꯤ ꯃꯀꯣꯛꯇ ꯑꯀꯪꯕ ꯁꯤꯡꯇꯦꯛ ꯁꯤꯡꯂꯥꯡ ꯃꯄꯨꯟ ꯄꯨꯟꯁꯤꯜꯂꯒ ꯃꯗꯨꯗ ꯃꯩ ꯆꯨꯔꯒ ꯀꯇꯨ ꯀꯔꯟ ꯆꯠꯄꯒꯤ ꯐꯤꯚꯝ ꯑꯃ ꯎꯔꯛꯏ꯫ ꯎꯇꯨꯕꯤꯅ ꯃꯁꯤ ꯁꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯣ ꯏꯇꯥꯎ, ꯀꯔꯤꯒꯤꯅꯣ ꯅꯀꯣꯛꯇꯕꯨ ꯃꯩ ꯍꯧꯔꯤꯕꯗꯨꯕꯨ? ꯌꯥꯝꯅ ꯊꯨꯅ ꯃꯨꯊꯠꯂꯨ, ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯔ ꯇꯣꯛꯂꯅꯤ"꯫ ꯂꯝꯍꯨꯏꯅ ꯅꯣꯛꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅꯔꯒ ꯍꯥꯏꯔꯛꯏ, "ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯒꯅꯨ ꯏꯇꯥꯎ꯫ ꯃꯁꯤꯅ ꯑꯩꯒꯤ ꯀꯣꯛ ꯆꯥꯛꯀꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩ ꯃꯁꯤ ꯃꯇꯝ ꯂꯩꯕ ꯀꯤꯕꯤꯛꯇ ꯊꯥꯗꯦ꯫ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯃꯇꯝ ꯂꯩꯕ ꯀꯤꯕꯤꯛꯇ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯑꯃꯝꯕ ꯀꯣꯛꯂꯒꯅꯤ ꯑꯃꯁꯨꯡ ꯇꯧꯅꯤꯡꯕ ꯊꯕꯛ ꯁꯤꯟꯕꯥꯡꯂꯒꯅꯤ"꯫ ꯂꯝꯍꯨꯏꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯔꯝꯂꯣꯏ ꯐꯥꯠꯇ꯭ꯔꯤꯉꯩ ꯀꯣꯛꯀꯤ ꯃꯇꯨ ꯃꯩ ꯋꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯀꯣꯛꯆꯥꯎꯕꯤ ꯐꯨꯡ ꯀꯥꯈꯤ꯫ ꯁꯤꯔꯗ꯭ꯔꯥ ꯀꯤꯖꯕꯗꯒꯤ ꯃꯃꯩ ꯃꯀꯣꯛ ꯈꯪꯗꯅ ꯃꯀꯣꯟꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯨꯔꯦꯜꯗ ꯖꯝ ꯆꯣꯡꯊꯔꯝꯃꯤ꯫ ꯃꯩꯁꯥ ꯈꯥꯡꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯝꯍꯨꯏꯅ ꯃꯤꯒꯤ ꯃꯇꯧ ꯇꯝꯕ ꯊꯥꯗꯣꯛꯈꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫